Valte koi asok pa irang sida sokiba airport chatuna unakibagi hiram sing koi tongan ba pausi sing de yauri haiba tare Benjamin Valte si sokraba matung sor honba warakpadi ngarang si Delhi da puna bi laing nabi da mukta lakibne hairi aduda MLA anina lambi digi ogluki adu kem chana su airport ta chatuna mahak unaduna wari sanakiba haiba wafam mama yauri oza hafta ama farak doroba anobal lengak sigi tabuk thorom singsi ozagi mijeng da kamane yengbe yai anobal lengak asida haiba tare irang asigi achungba polum mama kogi nanduna leiribani IDP sing mayumda hanjanba ngamduna leiriba lan asina marum marakanda miyoi kaya ama leikidaba asingumba highway sing chatpa ngamduna leiriba asingumba kaya ama akoi nanduna leiriba anobal lengak ni oza yumnam kemchangi anobal lengak asin na mahang na tawragli ba hafta ama sige marakta tawriba thabak thorom sing haiba tare masi yengluba matamda ozagi mijeng da kamaina yengi oza kamaina khanbi oza Taransen ojek akhoi gi sahi ama gi president rule lairur matungda miyamna yamna kanna pamna ba amasung laihallu haiduna akan bak kholau amasung demand galoina na lairakhiba popular government ngasi hojik numit mangani tarni sujala haitare development phajil dore asigi akhugi anoba lengak asigi makok oina chief minister di Yunam Kemsan mahak yamna akhugi thabak ta phaba thabak yamna active oiba aduga physically su yamna active oiba aduma lusingba mani akhoi mangondagi achuba akhoi expectation mayam ama thammi hojek sahi amarongi manungda mangda leriba sahi amadi phaba loi akhoi supnagi charakna se 27 gi February loislakpa March adadu general assembly election lakadori bani adna hojek matuki mamang election notification ga thoktungi gi mamangda hoi charakna tha nipan mapan gumagi sangdi hoi work tongna ba lengak sida phangani hana thajai ada kai sumba tha nipan mapan ki telaba matama sumanungda hoi anoba lengak hoi Yunam Kem chief minister agi keno da mangda achoba challenge mayam ama lady si akhoi loina mona khaminari wafamni hoje hochimak laidiba akhoi ki 2023 gi May 3 dagi horakhiba adumba laibak thiba akhoi ki keno ki violence ki keno asi wafam asi crisis asi hoji phawda mapung phana chat akhoi ki keno oina final oina solve the lately and masigi solution se ihan hamba mutada tawgi mathu ta kani tari bani and hoji maitai singsi akhoi canada the national highway sinda tapiagri aduga security force na akhoi artificial oiba buffer zone haidana ama thamkibasi akhoi lang thokransin to yadri adna asumba wafamsi leiba loinana hojik anuba lengak stage ta kuki jogi akhi legislator ohum di yaure makoi yamna phajana ma thawai yauna yamna enthusiastic obmong da yawa akoina ure amati akhi ki kangpopit ki mi legislator nemsak kim kendi deputy chief minister oina bu wasak lokre aduga atopa MLA ani akhi ki LM Khote amasung ngur sanglur sanate makoi anisu yam phajani yauri ado lehuri pa makoi koki jo MLA tara gi manungda makoi ohum somda lengak te yaurab matungda taret amati hojiksi makoi yawi wapum leitri aduga makoi si koki jo gi ton ba civil society organization sing amasung yamna karhani radical oiba adumba organization kharana irang hotana khotana akhoi hariba akhoi kuki jogi MLA omsina kari gi popular government anogoste yauri bano ayana makhoi ki FPG ga mai thalana khotana adigi makhoi
sign to the local cannot over the money, hiding Simba, Lake, Roinana, Aduga, Atopa, honest Namanadi, Makoi Humbo, Paba Nataka, Harpungamada, Lupala, Kun Pigani, Tara Pigani, Haidana, of a cake and well, lady. Adana, Sigumaki, Cookie Joe community gi, Miam, civil society organization sing, Aduga Makaki, Kulai Papa militant, umbrella organization, Ani, UPF from Sunkeno, Ada Suma Mayam say, Hazik, what I sanare, Haraga, Anobo Langax, the Mapun Pana, Yominaraga, Satminaraga, Aduga, Equi, community sing say, Loanama, Nunsi Sanana, Amaga Santok Sansin Yananaba, Aduga Hanagi, Masa Masagi, Yung Sinda, Hanzinaba, Hanzilaga Laminaba, Yananam Adumaki, Sumi Tabak Mayam say, Hazik Equi, Anobo Sick Minister Gi, Manata, no lady whenever. Anobo Pingaxi Habitat, Minister Kotakisunate, Aqui Mark Ministers Habitat. Aduna, Sigi Tabaxisu, Atsoba Tabamo Oibanina. Adubu, I couldn't Taze. I quay Chief Minister, Y Kemsanda, I quay Fat, I quay Trust, I quay Adumley, Mahak Sunso Shot Torkani and Kali, Hajik of Bani, Adu, Mamma Tada, I quay Mahapu Chief Minister when a Hapatini Mamang the Su, Canada, Ukul, the concert Amada, Kamzong the Na, Cookie sing, Cookie ITP Sina. Lady ba adumba relief camp ka sangaga mahakna aikoi una dana khotna makhoi gi awa na hangkiba makhoi welfare gi matang da wari sanab khiba amsung aikoi punan sisana na lebinana baki peace ki oiba message ma pi dan khotna tawki bado madum yam sa ina akoi thagania oiba amsung yamna phatchaba positive oiba adumba thabak amani have se ngasi mahakut chief minister oina hapirat libse akoi center na khalak libse Masi Madugi, Keno Omanian, result Omanian, I hanging it and said. Adana, Hojiksi, I quay Taze, Mahak, Hojik Tabak, the Wahogre, Kanoda, Akwigi Karhani, Narang Motasu, Akwigi, Kanoda 2020 Sigi, May 3 da, Iran Sahor Motum, May 4 da, Infalda, Chief Minister Gi Bangaloda, Matandugi Chief Minister N. Birenga. Loinana, Cabinet Minister Mayamama, MLA Mayamama, Torok Liba, Togo Wato, Mayamdu Kandona, Akwe Sop on Nokonasiki Kandona, spread the Tanaba control on Nokonasiki Habaki, Aruba meeting Ama, Yar, Tokibda, Maki quarter, the Lampelda Hankimuntanda, Moki, Canada, Ongi, Mok attack Madam Haxe, Yamna, something talks with the land, not let people do. Akwai Delhi the Queen Sahi Ani in a land no level Matunda, Harapare, Hadana Maxi Santuda, Maki Yunda, Lerubani, Adubu, Narang Nahandu, Amuk, Nava Himsil Potaki, Taurokiba, Admina Lerakiba, Adasura Sample Medical College, Hospital, the Pukalaga Lang, Bada, Mapunduta, I will Ladyba, expertise habitat, Dr. Singa expertise to Kitang, what Panamaka, side the Somdagi, Akwigi, Impal the key. Video conferencing Kutanda, Songi, Doctor Super Specialist now, lying about Satakiba, Aduga, hide but those things Adugi Tomdo, I could get Chief Minister Y Kemsana, Mahakna, Masakna, monitor Toba, Epow, Loba, inquiry at Toba, Aduga Karumba, Mahakshi, Canada, Anab, the Pagalo, already, Mapanda Pussy, Hidana, Matuki flight. Simba Papa, Adisura San Putiki, ambulance Kataraga, Sidagi, Amupur, Namokonaba, Simba Mayamama, Hoki, Narang, Anobu Chief Minister, Y Kemsana, Sindiki, Big Hibado, Madama, Yamapa, Hantaba, Adum Bakar Henny, Kuchel Sawa, Akuna, Laminatabayate, Punanusina Bayate, Equi, Kanoton the Hanagi, Nusinama Marido, Hanzilan Bayati, Habaki, Adumaki, Kanon Amani, Tong Amani, and I Hazeningi, Aduga. Matik Saba leader Amaki Atumba, Tong Amani, and so a hiding. I don't know. See, Taransen, Anoba leader, okay, Y Kemsangi, Maki Council of Ministers, Makwiki Manda, Tariba, Lady Boga Hamsi, a hand from Mutada, I could get ITP sing, Masamasa, Yimda Hanzalanba, Aduga, I could count up Anisi,
Sanana, Amaga, Santum Sasinto, Hanba, Adga, what is Sanaba Habitat, what is Sanabasima, at the top priority winner, Tamiba, Madumak, at the Hanba, is end up with a Kali, I know what is Sanam, say. That Senamati Haurabani Haitar. Say, Garang Handaki, I could have Deputy Chief Minister Amoina, I could NPFK, Lossidico, Maha Samak, Campo Peter Satana Cotton Campoki, we could keep Joe, Miam, Nobody and a Bahore. I could Manipur State, Peace, Puraknaba, Moksabum Nakwiki, communal harmony. Puraknaki matang da waris han mutam dam khosu yamna positive oina pa compare e haida e haiban singba mahakna media report ta phung pa ekoi thenasare masi punam se yamna positive sign haibatai darangsin aduna ekoi asa mangde asa yamna ekoi bright oi yamna optimistic oi singsoi soidamaki ekoi adam ing tappa tangdu leitaba adu tanglup masial ekoi punam loinama Akang kode mo habatare nung si sana na himina ba adum ba mahusagi apun ba hajarba Manipur ki khunai ado sungsoi soi mo poira kani habase masi akoi madu purang na khona bada akoi honorable chief minister akoi honorable chief minister wai khemsang ki lamsing lusing makhada sungsoi soi lakane na ai haijan ngi taran